West Signaraduna, Iran Russia da Henba missile amadi drone piragane. Iran Western Laivaksingbu Signaraduna, Russia da surface to surface missile amadi, Ahenba drone plane piragani haina. Iran gi senior official amadi diplomat anina phongdokre. Iran gi First Vice President Muhammad Mokbar amadi Iran gi sakti lairaba Revolutionary Guard ki senior official anina hiramasugi matangda Russia ga October tang tarukta dil lama yanaba purakre. Iran gi Supreme National Security Council gi official ama amadi sakti lairaba Revolutionary Guard ki senior official anina Moscow da wari sanakre. Russia na su Iran da henba drone plane amadi ballistic missile sing pinabagi wafam taksin kre. Iran na Russia da pigadoriba khusu khulai sing aduge manungda hena accuracy oiba Iran na saba ballistic missile pinabagi wafam taksin khe. Western gi official amana hinamasigi matangda confirm tawkhibada Iran amadi Russia gi marakta surface to surface short range missile pibagi matangda yanaba purakle. Iran na pigadoriba missile sing adugi matangda Zolfagar ballistic missile makhala sisu amanne. Western gi official singi maikei dagi de Iran bu Russia da lan gi khulai sing pidana bagi wafam taksille. Iran na Russia da lan gi khulai pi bai base ing 2015 da UN Security Council gi resolution thugai bani haina lowe. Adum moinamag Iran ade wafam adu yaning da phongdokhe. Ukraine gi sathariba crisis asida West ke laiwa kumna misang sangde. Haujik leiriba Ukraine gi crisis asi diplomatic ki oiba khuthang da wari sanaraga loisinba pamme. Handaki chayol khar gi matam asida Russia na Iran na saba Shahed 136 drone plane sing sizinaduna attack satharagli haina Ukraine gi maikei dage phongdokhrabane. Adubu Iran na di Russia da drone plane sing supply tawi haibasi akanba mong da yaningdaba utkhe. Ngahan Kremlin gi maikei dage phongdokhibada makhoi gi force na Iran na saba drone sizinaduna Ukraine de attack chathaba laite. Russia na Ukraine gi lan asida Iran na saba drone plane sizinabra haina hangkhibada Dmitry Peskov na haikhibada Ukraine na sathariba attack asida Russia na Iran na drone plane sizinai haibagi wafam laite. September thakai dagi hojik phawbada Iran na saba drone chani ga kulhumdoi kapthaduna thugai khre Ukraine. Kipke Mayor Hitale Klitschko na Russia gi lan mising na masing khangdan rocket kaya Ukraine ge capital da leptana kapsilakre haina UFP ge reporter singdang han phongdorokre. Wafam asi reporter sing aduna laiwag asige city center da ahoba makhol khara takraba matungda makhoi asina reporter sing aduda phongdorokhibane. Mahakna social media da thadorokpa warol amada Ukraine gi air defense na su Russia na kipki mathakta kapsilakpa rocket sing kapthaduna mangan mangam khi haina phongdorokle. Haukiba ningthauka ba numita Russia na Iran na saba drone sing sizinaduna Kipki city center singda laiba energy infrastructure singda atamna na target tawduna attack kaya satharakhiba duda yamdrabada kipta laiba miyoi manga hatkibane. Haukiba yumsa kaisa numit ki anganba sarukta Ukraine gi military gi maikei dagi phongdorokpada haujik phawbada Iran na saba drone chaniga kun hena makhoi gi lan misingna kapthaduna mang takhan khre. September thage mayai chansilakpa mathamdagi howna haujik phawbada Iran na saba Shahed 136 kamikaze drone sing territory gi ngamkhai manakta leptana kapthabagi thabak chatharakle. Haukiba September gi taraga humdoi dage hauna Ukraine gi air force ki lanmi sing amade defense forcing na Iran na saba UAV ge chaniga kulhumdoi drone haujik phawbada kapthaduna mangan bangam khre haina claim tawrakre. Aroi bada tabi riba pumnumak pu thagachare.